Manipur Top Channel gi Maikai di Maruebi e Pausing Miam the Tamzari Hanbada, Maitai Sing the Siri Festival the Sarugaba Laglabadi Hatkani Haina, social media the Sandora Kiba, Paojakhup guite gi Matakta Shishipur Polisna, FIR Lokot Kibagaloina, Pana Tiba Creek. Kuki student organization KSO Delhi gi President Oiriba, Paojakhup guite gi Matak Manipur Police na FIR register Taukibagaluna, Pana Batabak Lokat Paukre. Manipur Police ki Paun High Kuki student organization KSO Delhi gi President Oiriba, Paojakhup guite na Ukul the Tasigi Kundagi Kungamanga Pau Pangtokatoriba, Shiri Lily Festival Sarugyaba, Maiteshina, Bapper Zone Sing Pau do Nasat Yaro have a wapam Pongdok video. Among social media parks na Sandorakpa, Kena Kibagaloina, Maki Matak Sampur Police Station, FIR Ama register of Kibagaloina, Mark Panaba District Adugi Akoibama Pamsinda, Tibuhumkitabuk Satabaho Creadi. Pausna Makatari, Paojakhup guite and Yumtang River Mezoram, Assam, Nagaland, Megaliana Sing Mapam Sing Zangapam Loram Labadi, Marilenaba Policing. Mahakpu Panava Tapulokanabasu, Manipur Police ki Makedi country, Manipur Police na Lokalakriba, Kongtangasi, Miamna Siri Festival bu Mapung Pana Sarugyabang Amna Banherakli, Panbayabri Kuki Student Organization, Delhi gi President Oivitanatana, Peoples for Separate Administration Gilusing Bamas Oiriba, Paojakhup guite and Ukul Pangtokadoriba, Siri Lily Festival da, Sarugyana Maitation, Kuki Kulsing Pau do Satpa Yaru Hen Fong na Miam. Tinba mapamda mai seasonaduna law khongbagi thabak phongna satharakli Paojakhup guite na lusingduna hokhiba me taraga mangadi gi hona kuki singna namna taba maphamsingda People's Movement Campaign Signature Campaign haina mingthonduna kuki sing ama toina punchinanaba thaurangi sarwam oina tha si taraga mangadi champur gi tuibong khopsin kamrot satakhiba campaign da microphone seasonaduna kuki singi paipu singna sahi sakayadagi Tambiram Labam Pumsing Housingna, Bapper Zone on a lady Kuki sing the Lampau Siri Lily Festival, Yangbalak, Maitemata, Lem Natavi Yarhena, Fong the Lauki Bamadi, Koki Miam the Inot Hap to the Maitation Matata Kutana by Insin Kibaki video, social media parks and Sandorak Miam Nating Kibani. Masidanatana, Paojakhup guite and a cookie sing the Namnatapa Mapamada, Naranumidang, my season aduna, Maitemadi. Tangkulani ki marakta machan mana oibi ki mari utnaba amadi hena session hanana balagan urkulda Siri Lily Festival session mani masigi kudong sa ablauraga maitei singna sungsoi soidana kuki aikhoigi lam phawraga sakadori nungsi jaraba aikhoigi khulngak pasing nakhoi mayam lerambana ngasi aikhoigi kuki lam kya safana leiribani aduna bapher zo lanchilaga Siri Lily Festival yawbu lakpa maitei masa nupa nupi sing amati hingna tharoidabani amasum ai kana amati gi walawre Maitai sing Aikugi Paipu sing a Tambiram Labalam Powdun Laklabadi, Aikugilam Toksaba Wina, could Tagada and a Fundokiva, video almost social media parks and a Sandorakli. Oirakli by people must the Lambda Masigi Praza Shan Kiadegi, Manipulanga Kimapum Funduk Narakliba, Wapam Sindi. Paojakhup guite and a Fondorakli Wapam Machina, Manipulanga Tourism Department and Sinduna Stake Taka Pantokadoriba, Siri Lily Festival Si, Yellow Me Maitashina, Saruk Yaba Ngamgadoribano Haba, Wang Ashangarakli. Nakalamaram Kukizo Piles, volunteer is then zone Kawamana Hokiba, made Taragamatuida, Sirol Amatokuna, Maitashina, Siri Lily Festival Saruk Yaba Sapada, Kuki Singi Kulsing Powdun Satpiyaro have a wapam Tamlaki. Adobo Konglay to the Manipur Police ki Makedi Tizen Beki Tabak Satabatamda, Hide Lup Adu Laiti, Maramatuna Miam Nami Pibamadi, Lup Adugi Wapamadu, Tazavato Vigano Hanasu, Manipur Police ki Makedi Miam da Khan Kivale Kravani Amaramdana, Nongzengbi, Urup Singh, Karungpat, Bapelo Pama, Shanapati District ki, Kailenzang Village Satakibu Operation Kulai Cap for 3. Ngarang security force kambuna tuan mapam sing sa takibu operation na masakang da kulay paibisin na losin duna thamlamba kulay ka security force ki kambuna phagat pangamle haina Manipur Police ki paw man haidi police ki paw sin hai Imphal East District ki Irilbung station ki manungsan ba Nongjeng bi ur hilda sa takibu operation 303 rifle ama magazine amasum 9mm pistol ama magazine 3 country made pistol Ama amasum 9mm gi copy yariba maru mari 303 LMG magazine ahum carbine magazine taret 7.62 mm ammunition taruk AK47 maru taraga mapan masum wood pressing shell ama 7.62 mm round samri tara amasum tube launching taruk normal tear smoke shell manga tear silly smoke shell ani wireless set battery ani fogat ki hadi
Makatana Kaksing Police Station ki manung sana Karung Pat Buffalo Farm manak sa takiba search operation naman dasu Bapamadurigi magazine yaw carbine ama ball action single barrel rifle mari amasum revolver ama 36 hand grenade ahum 51mm motor shell ama AK rifles ki MT20 303 rifle ki MT case tarago humdoi MT case SLR rifle ki mapan tip launching mari smoke grenade ama tear smoke shell soft noise ahum amasum baofeng handset ama camouflage helmet ani BP cover ani magazine upons ama tactical boot ani amadi bag hum phakat ki hari Makatana security force na Senapati district ki Kailanjang village sa takiba search operation na sumapam adudagi ball action single barrel rifle ani 22 ball action rifle ama 9mm pistol ama magazine ama kapiyari ba maru ani 7.62 ammunition tara fort ki hari pagalaba polam singmari le police station sing kushina khri hari amaromdana maitai singbu hat kadabani hariba theories Paojakhup guite khudak ta phagadabani bon khurai Masana masabu mahaire lup amagi lusingbani haizaba Paojakhup guite na matam kya gi mamang gi lamdam sigi apun manungsi sana ba busing na duna thugoi na hona duna lakli basu coordinating body khurai ni yamna kan yaning da phungdorakli body as ki spokesperson oiriba thoidingjam bon khurai na khuyek pi duna ngasi press thadorak pa chiol asina hairibana hairibadi me kundagi hogduna kunga manga phabu pangthokadoriba Sirui Lily festival sibu Yaw lakpa maitai singbu hat kadabani haina Paojakhup guite na video ama thagalakli basi yenglaga lengana Kuki narco terrorist asibu kudakta phagadaban hari loinana maakna tamliba mailoi sangdagi kudakta terrorist khutpugi lusingba sibu tanthokadaban haiba wafamsu thamlakli atopa paomana lalhauba lup KCPPWG gi lanmi ahum pripak pro gi lanmi ama fagat pangamkhri Manipur Police na ngarang lamdam asigi tungan ba mafam kya da satakhiba operation da KCPPWG gi lanmi ahum pripak pro gi lanmi ama phagat pa ngamle hadi police ki pawshin hai ngarang lamlai PS ki manungsan ba sombung kabui khunjaw na satakhiba operation da lalholup KCPPWG gi lanmi ani forki phara basinga duri yorbung ward number 2 school lairak gi yamban mayum bobo maitai Allies isen say allies amani say nifuga mathuya madi yorbung amang laikai digi yumnam Chandra maitai say nifukawi makhoi digi mobile handset ani Aadhaar card ani sel oina lupa lising ani ga satre ka marfu support ki makhoi mi miyam digi sel khaibra sene hari amaramda Singjame police station ki manung sanma langthawal kunja mayar laikai sagolsam lampak manak digi laholobasima ki lanmi ningtha khongjom malem ngan ba maitai allies tondon ba say kun fatki Mawandagi mobile handset ama lupa satre ka humdra yawba amuba side bag ama ka konan fatki mak laikai du makta dagin hari matami kan kanatana security force ki kangbona Imphal East district ki wangkai ayangpali area digi laholo pripak pro gi lanmi ama support ki hari thagala balanmi aduna wangkai hizam laikai digi oinam milan singa sai yangkai gomdai kawi mangondagi su four wheeler ama mobile phone ani sel oina lupa sahum support ki thagala ba mioi singadu makhoi digi phango polam singa du loinana mari lenova police station khusina khriari makhasa tharak poina to papa omana RPIA gi ima chamagani pana Paojakhup guite gi wafum condemn tokri Siri festival satpada pamdaba thaudok sing tholakpada Paojakhup guite na texak pum pugadabani Siri festival yaw satpa mitai sing hat kadabani haina Kuki student organization KSO New Delhi gi president Paojakhup guite na social media ra thamlaki bu wafambu Republican Party of India athawale gi ima samagani pana awang pathakta yaning da phungdok pagaloina ma ki mathakta FIR amangasi Imphal West ki SP da pisingkhri Thas ki kundagi haugaduriba kumai sigi mangoinana makpa phaduna matik saba serak pigadabani haina ima chamagani pan gi mekai digi taksilakli ngasi Imphal West Police Station da FIR lankhatluraba matung paumising unabada ima samagani pan gi executive member Khetri Mayum Anitana yellow mi phurup oiriba tangkhul isil inauk sing yoiba kumai si yawba sat maitai sing hat kani haina makhau pongna lauriba mahaki hak karino iramda masida satsabada athingba pidibasigi maramna karigino haina pianna wafum thamki Paojakhup guite hairiba Kuki lusingba sina mamangna Manipur thugaina ba wafum kya thamkibagi khudam sangnam lei festival asi yaw satpa mitei singi mathakta karigumba pamdaba thawdo ama hek thorakpada madugi teksak pumba miyamda aki akhang piriba Paojakhup guite na pugadabane athuba matamna makpu phaduna serak pidrabti leba asida lo leitrabagum khalakani haina supian ba phongdokhi atopa paomana
अनाबसिंगबु फगलंगनाब होनाबदा सोक्थब नायदन होटनरिबा नर्सिंग की थौदांग थागतनिंगाइनि डॉक्टर पालिन सीजे एकेडमी ऑफ नर्सिंग SAN amadi नर्सिंग डिपार्टमेंट ऑफ सीजे हॉस्पिटल एंड रिसर्च इंस्टीट्यूट SHRI प्राइवेट लिमिटेड न मणिपुर नर्सिंग काउंसिल समनदुना आवर नर्सेस आवर फ्यूचर caring for nurses economic haiba hiramda state levels conference ama pangthokri lampheda leiba CJ Academy of Health Sciences ki hall si da pangthokriba thoram aduda SHRI private limited ki chairman ka managing director Dr. K.S. Palin Manipur Nursing Council ki registrar Dr. A. Yamuna CJ Academy of Nursing ki principal Dr. C.S. Babita amadi LABHIS ki former principal assessor Abanti Gopan Mioising Sin Atu Mitulin Singoina Saruga. Hauramatuga Mari Lainana SHRI Private Limited ki chairman ka managing director Dr. K.S. Palina Kibida nursing system gi backbone ama oidiba nursing asina patient ama buning thin yingsin mamadi seba tawbiduna patient singbu phagalangna bo honaba madi makoi gi sok thaba naidaba contribution sing asi sangdam ningai liti ngasidagi matam khragi matungda nursing hariba sinfam asina economy da sound ahong piba ngamada natana health care gi lamna su hena sakot poirakhani loinana housing oidagliba advanced medical technology singi maramda khang haiba khak natana research amadi practice tawbu sangi hakiba loinana modern nursing gi founder Florence Nightingale gi matam suma ki hotna bakan ba amadi nursing gi sinfam da makna lorama thawdang singi maramda su wopum kya phongtokhi amaramdana Manipur Police na misam pharag maral season begi thabak tawruidabani KCP PWG Manipur Police na misam pharag maral season begi thabak khudak te lepo haina aina thingkrabul hol am oidiba KCP PWG gi PRO singkhaingan banu khuyek pi duna media ra thadorakpa siro laman hairi siolo sinahai handak marak president ru lainga ki khudong sabal ro thabak Phaba Saraga, Gallantry Award Pangning Manipur Police ki officer Karana, Misam Miam Paraga, Maral Sin Bamadi, Misam Paraga Sel Tarmaki Tabaka, Satariba Sikulepo, Manipur Police Kesungumba, Matungukta, Lisatasi, Makatana Sataduna Lerabadi, Samzaraba Misam Miam, Manipur Police ki marked Noitaba Todo Catalope. Manipur Police na Misam Paraga Maral Season Begi Manungsana Hokiba Metaraga Mangada, Manipur Police na Thabal District ki Manungsanba, Thabal Police Station na Kwanba, Kangabok Part 2. Maisnam Laikai digi Pari Hadiba, Kundrakum Brozen Singa se Yankai Gomdoi Hadiba Muesi, KCP PW Ziga Karigumba Hiram Amatada Marilenadi, Makata na Manipur Police na Misa Miam Paraga Kes Kya Pansunduna, Maral Sisilaga Sielova, Siel Tanbigi Tava Askudak Lepadavani, Mamang Taktagi Manipur Police ki Lisa Sazat Miam na Kangara Bangatani, Makata na Manipur Police na Misam Paraga Maral Sibi Tabak Tauruidabani Herakli. Atop Pao Madana, government thuklibe academic calendar school kharna thawoidana mana pamamong satharakpa sumloi association salibasa english singa kunga manga siki January kunga manga da thokiba notification amagi matungina Manipur education is ki makhada laidiba higher secondary phawbagi school khudima ki uniform academic calendar ama government phongki Harib academic calendar si saliba sahi english singa kunga manga gi academic activities with schedule goloina school khudimagna Inana government mangzona school kuding the Khan Krabani, Adobale activity, school Krana government took academic calendar Shibu Tao with an mana Pamamon academic activities Sataraku Yaurena, all Manipur recognized private school welfare association, AMR PSW A Secretary P. Roman Singana Pristopa Sirol Sinhai, Shola Sinhai, Maruoina, summer vacation Taviki Matam, Ketna Tarakpa Kiashina Levasi. Leba asida mapi mapa panda bugum uhali asigumba mana apama mong authorities sung buthawoidaba manwa kayasi all Manipur recognized private school welfare association na haksina lawi maramadun association asigi makhada lairi school singamadi tuan lanai school singna Directorate of Education is thokiba notification kiabu ikai khumnaduna education sector asibu hena sakhot hanaba honaminasi Karigumba school sing na thawoidana magi aningbada yumpam oiduna school salaibada thulakpa apapata khudingma all Manipur recognized private school welfare association na daita pujaru heri makasa tharak poina to papaw mana mathau pangthoklingai de thokku lebakthi ba thogdokta laikhidraba kunga taruk suba CRPF ki to IC maharabam prabogi mafamda awang thakta ikai khumna butkri Mathau pangtholingai de thokko lebakthi bu thawdo amat laikhidraba kunga taruk suba CRPF battalion gi second in command maharabam prabogi thawai yaudraba haksang ngasi imphal purakri
CRPF की मकोक थोंबो ऑफिशियल्सना लुसिंगदुना अवांग पथाक्ति इकाय खुमना बोलख्रे महारबम प्रभोगी थवाई याउद्रब हक्सांग अदु बीर टिकेंद्रजी इंटरनेशनल एयरपोर्ट ngasi ayuk pung 12 ga makhairum tabadu waile thunglaki maki thawai yaudraba haksang adu airport tegi puthoraglaba matung haikaleka tamdun ikai khumna bu utpegi thoram ama sapangthuki CRPF GC Imphal sinduna pangthokpa ikai khumna bu utpegi thoram aduda Khurai AC gi MLA L Sushindro CRPF NE zone gi ADGP Srivastava Security Advisor Kuldeep Singha CRPF amadi Manipur Police ki makok thongbo official sing Assam Rifles amadi Indian Army ki makok thongbo official sing na haikalaka tamdun ikai khumna botki laikhidraba maharabam prabogi loinabi maki masanupa ani amadi imung amadi laikai gi miyoi sing haikalaka tamba dur sarugaki thawra madur CRPF ki personal sing na guard of honor amadi last post khongduna ikai khumna utpaga loina minute ama tumina leptuna laikhidraba gi maphamda ikai khumna botki tungna maharabam prabogi thawai yaudra bhaksang tu ma ki pokna pham lamdam awang sakma me lekai da arobe mathom ngam pangtokna ba pukhi panmaya abadi maharabam prabo tha sugi taraga mangar Jharkhand anti maoising gi masakta operation satharingai da braja tasilaktuna laikhitabane haidi atoppa tendakpa pawmanamo amuko gi miyeng makhada Kumbi Awang High School da Pradhan Mantri Jan Arogya Yojana gi health card sabagi thorom pangthokre All Manipur United Clubs Organization amuko gi miyeng makhara United Clubs Organization of Bishnupur District Ukobit and United Kumbi and Neighboring Clubs Organization Ukanko amadi Kumbi Ideal Youth Development Organization punna kusamnaraga ngasi Kumbi Awang High School Pradhan Mantri Jan Arogya Yojana gi health card sabagi thorom ama pangthokre nasu media sin report tawri ado tedarasu na myam na thamjaramge hausgoi nadi myam paw su matang sai lusinjarage mas makhata ba no babde myam punna ngami na sai national sigi mekedi gi su myangi maphamda makhata na thamjari